Nong shungalakle dayagi imaso haugatladuna Surjadevabu khurumjarammi. Machin maya sengdokpa loiraduna gate ta tholakduna sangom amadi khabarsu lawsillure. Kitchen da amuk changlaktuna sangomdu gas ta thangalamlaba tungda machanupagi room tamna laktuna machanupabu hugdoklammi. Ibungo, nangbu haugatribo? Somdana dayadu dainagi wakhalda ahing tumhaudrabani. Ayuk nongalagpa mina haugatnaba matamda oina tumbada ngairibani. Dayagi imadi madu khangjaba nattabanina machanupabu hanna kauduna haudokchari. Haima, haugatribo siangang-sibo? Haugatlone nangbo? Daya mamana kaubadu taraduna. Haugatle ma. Haugatlo. Thengna haugatpa hainaba yadeko. Nasinaya sengduaga breakfast do satho lao. Hoi ma, ai laage. Linthoidu machanupa haudoklingaida kitchen da sangom lolambaniga ikaw thoklui. Haima, aidi ikaw kawine. Sangomda loina patho amane. Asi hairaga kitchen lomda prap changlaktuna. Ngasidi isasi pura fajare. Ahing tumdrabanina. Walking am salaroi ngasidi. Fresh up tawba loiraga daya magi kada changlaktuna table mathaktagi phone du tap paikhatlaga malem nganbada call taraklammi. Kaino bhai ahing sida amuka hauri sina. Kaino haugatribo haujibo. Kadai de ahing no. Ibungo pung du kya taram tiong. Daruk tare kaino. Ai de do ahing pung ani tum do wal. Aduga ayu ka tamar hayang loi shanarasi. As amta ngai koi. Kaino mai ke tawni. Nagam dangaroidra ha. Adam tumjage to ujda. Bhai, haugalome. Horen school bus ngai bado. Kunung mamalom da ngai seba. Kaigi. Ama mama na bilin toido. Wari kita sana ke tawni. Kaino ibungo. Ngarang na daina ngasina linthoi. Hayang na kana. Hai, yong man ba? Linthoi ko wari sana ge haidi dainagi baramda kita hange tawni. Oh, adu ere. Hoi, ngaise. Nang pamung de leira haugatabidane ngai sabna diaroi. Sasala haugaloi bani nangbo. Hoine he. Nang roi do si mangai. Aidi haisini ko pung nipan mamang de satta yaroi ko. Ado pungani di watli dana. Nangi haudo khangjaba. Adu advance oina haudorakpani. Yare bungo tumjaro. Ore nang namdi lakso ko. Hoi boss, ai soi dana lakcharage. Thamo yare. Malem nganba magi phone du hangdoklaga driver thoibada phone tawraklammi. Hello? Kaka. Ngasido ai pung nipan mangda school chatoini ko. Hoi yani bungo malem. Dayadu mamaga kitchen da punna breakfast chaminaringai duda mamana wa hangba horai. Nang ngarang kai da satluba? Daya na ngarang thengna halakpagi wadu satlauna puthorakpaduda ipa pakhatna latli tawduna khumlaklammi. Kai noima. As malem nasum koi boina thaba masalu sena moi gari du samina rubani. Mathangdadi thengdo oiradi imada hana haira amuko. Hoi ma. Dayadu school chatnanabani haiduna kanna loshili. Asomdana malem nganbadu luna tinaba mamanabana hairakpa wa oibaduda haugatningda haugatladuna phamungda phone metlaga leiri. Tamo angangi tuition gi haibadubu kamai tawbano? Mabu kaida tamninge haige. Mana tamningbadu nati tamo afaba oja thiraga ikhoina tamhandawba natro. Adu boba mana pamjaba chanajaba ojada chacharadi phaidana. Angangse tamona luna tawmandana naw yam chawrabaniko. Sonia, aini isa luna tawriba mana piyu haibada piriba mana tawningbada tawhalise
Kaigino nang maram khangbra? Khangdiye tamo, kaigino. Hoi, mapana macha luna tawba haibase, mahausani. Adubu, tamogi sidi ka mahinmankre. Ay nangonda tatanadi haidi hairangmani. Ay na hujik leribas status yaunaba honarakpada thamoi kaiba awaba kaya ama thengnarakpado. Hoi tamo, adubudi, tamo na ingonda itattatana dumakhai. Mi khudingmakse, chap manaba mityengda yenggadabani haina. Adu matam punumakta kauba yade. Aduga aidi ingkhalakpa matamgi mangau thiba nuai thokpa ngau thokpa lang thokpa su kadino haiba masa amta khangakte. Aina class 10 hek thaba lorakpada babana laikhidraba matungda imana waba imana aigi larik tamnaba kayagi matik wana honajaba mayamdu uraga ai tumina leithokpa ngamakkidi aduna larik tamna thaba kaya amasure. Sonia magi mapuroibagi waridu tabada mittagi pi takhiba khanghaude. Tamo, Ayuk anganbada thabak chatluba halaga school amuk chatle. School chatluba halaga mu thabak chatle. Aduga ngahak matam phamba ahingduda larik paraka hunarakpani. Mayamse hunabada koiba langbagi matam dilaradana ngahak phokpa pothabagi matam phangkide. Wana hotnarhaga college kaba hawrokpadana amuk imanasu aibu amuk thadokpiramba. Aina matamduda aigine haibada kanasu leitrabara sangsar asida leirubagi kari kanadoino khanduna sirasu yare khallaga khara charaga khara thaaga siba ngaina hingakhiba punsinini. Sonia gi makhut ani duna wari liriba mamitta pirang cheliba mapuroibagi thak nikliba makhutubu paishin biraduna. Tamo, wari una tabasipau thamoise machetana kahali. Aduga pumna maksingse tamo na matamduda thengnara amgadabado khanbada aingonda thoklamabadi khanbada isase tu chungi. Ai sagai natai singna aina post asoba pairaga leirasu aingonda du tawbiyo ada tawbiyo haiba ngamdrise nangdi maram khangamoi. Moina matamduda kanasu leitraba aigidamakta mateng khidabawwa pangbikhide. Imasu ipasu kainaraba aibu sagai natai leiriba mayam sidagi amana pau aibu konsinbirage haiba wahai ama pau haikide. Sinane aingonda moina hojik wa haiba ngamdrise. Awa ana thengnaringaida ingkhalakpagi nungaiba haibado ama pau phangkhide. Adugini aina aigi icha malemse mana piyo haibada piriba tawge haibada tawhalise. Tamo, ai matungda ichada muk hana ngangaruye. Wari singdu tabada tarakliba mapidu mapuroibana taithokpiraduna. Se kaukunuse pungsisu ayore tarede hele nasanupado pung nipan mamangda school thokani haibani magi school chatnabas amta siam sabiruro. Moigi basti pung 9 makhai adaida yoroktaine. Ngasidi pung 9 mamangda school bus ngaibamda thengnasi hainaramgani. Kanaga igani nasanupadi dayagani dana madi atei mamanabasingdi amta sulu natinadana magi haibu dayaga tinasini lore. Hoi adubudi. Tamo, moyani se hekpok minaba machin manaudagi hena luna tinajabani. Farese magi chanabado hana amta losinbiro hawdokpabudi ai hawdokpiramage. Aisu pungsi yadre office matam yoksile. Hoi tamo, ai amta losinbirukhige. Mama mapana drawing room da wari sanabadu malem sutarami. Isorna sanaba lilanina never too late, never too early haiduni. Matang matam mafam chana loinamak uhalli thengnahalli haibaduni. Malem magi room da phone metlaga leirambadagi brush tawba loiraduna kitchen lomda mamagi manakta coffee thakpagi lakpada magi mapana haukhiba wari kaya lirambadu tabadagi drawing room dugi thongi marumda leplaga sanariba wari singdu tarammi.
ꯃꯉꯥꯎ ꯊꯤꯕꯅ ꯆꯥꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯕꯝꯗꯤꯠꯀꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯆꯥꯕ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯃꯉꯥꯎ ꯊꯤꯒꯟꯕ ꯃꯥꯒꯤꯁꯨ ꯊꯃꯣꯏ ꯑꯃꯗꯤ ꯄꯥꯟꯕꯅꯤꯅ ꯃꯄꯥꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯥꯂꯦꯝ ꯉꯥꯟꯕꯒꯤ ꯃꯄꯥ ꯁꯣꯐꯥꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯔꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯥꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯥꯂꯦꯝ ꯉꯥꯟꯕ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯇꯨꯅ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯔꯨꯝꯗꯨ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯂꯦꯝ ꯉꯥꯟꯕꯒꯤ ꯃꯄꯥꯁꯨ ꯃꯆꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯥꯏꯁꯟ, ꯅꯪꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯄꯨꯡꯁꯤ ꯑꯥ ꯌꯧꯔꯦꯅꯦ꯫ ꯃꯥꯂꯦꯝ ꯉꯥꯟꯕꯁꯨ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯄ ꯁꯥꯗꯨꯅ ꯃꯄꯥꯅ ꯀꯧꯕꯗꯨ ꯈꯨꯝꯂꯛꯏ꯫ ꯍꯧꯒꯠꯂꯦ ꯗꯦꯗ. Good, my son. Did you sleep well? Yes, Dad. Good. Mamina breakfast siyamba loy-loyrabani. Fresh up tawuro. Adugo school chanaba losilu ko. Dad's office timing yore. Losilu kiki ko. Hoy, Dad. Mapana thongjin kanthokige hek tawbaga Malim nganbana khangkau koraklammi. Dad. Mapadu sat onthoraklaga machanupada yenglaklammi. Malim nganba mapada munna yenglaga. I love you, Dad. Machagi wahaidu tabada nokfet tawraga. I love you too. Asi hairamlaga mapadu office chatnanabani haiduna loshinba chatkhirammi. Malim nganba kitchen da changlaktuna breakfast tu chari. Ngaihaki matungda school chatnanabani haiduna loshinbadu loiraga thoglaklammi. Driver thoibaga loinana gari du tongduna thokminarakli. Kaka, Daya hoida hana chalo. Yani yani bungo. Dayasu loshinbadu loiraduna Malim nganbana lakadaba maikairomduda yengduna ngairaga leirammi. ꯄꯨꯡꯁꯤ ꯑꯥ ꯌꯧꯔꯣꯏꯕꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦꯕ Dayana murum murum solingai tanjaduda Malim nganbagi garidu thauzilaktuna khami. Oi, lao. Pungsi aa yau lerme. 이붕어 ꯅꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯋꯥꯁꯤꯃꯅꯦ ꯖꯨꯒꯣꯠ ꯁꯨꯛꯆꯥ ꯆꯥꯗꯦ As, yada toini ba. ꯍꯣ ꯌꯥꯔꯦꯁꯦ ꯅꯠꯇꯦ ꯅꯪꯕꯨ ꯌꯨꯝꯗ ꯀꯩ ꯍꯥꯏꯔꯝꯒꯦ ꯉꯟꯇꯥ ꯊꯣꯛꯂꯛꯏꯁꯦ Kay haidorige. School ngakta chatki haibabo. ꯑꯣ ꯐꯩꯅꯦ Dayana yumgi wadu palakpa aduda Malim nganba magi mapagi warisingdo ningsinglaktuna mathamoida sumna khanjai. Aigi dena wakibado ka manadrabasu. Aigi marup dayasu. Dingba thungdaba kaya ama leramgani ko. Aigi imamda araw na nukminaduna puliba mase. Kari ka matamda matomda thamoy shokna kapasu yaramgani ko. Magi punshige dingba thungdaba bendaba mayamda ningsingaga. Malim nganbana Dayada yengduna wakhal khalingai cheiraktuda Dayana onthorakpaga chanabadagi anidu ngaihak tumin yengnaraba tungda Dayana 이붕어 ꯀꯩ ꯃꯤꯌꯦꯡꯅꯣ ꯅꯪꯕꯨ ꯒꯦ ꯆꯨꯔꯕꯣ Yung manbo. Fugalani daide. ꯅꯪꯒꯤ ꯈꯨꯌꯦꯡꯗꯨꯗ ꯍꯥꯏ ꯇꯥꯕꯅꯤ ꯀꯩꯅꯣ Sanai bungo. Ai ge chursu ko. Nangondadi never. Ngauru hey. ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯁꯅꯥ ꯅꯪꯅ ꯉꯥꯎꯕꯤꯅꯕ ꯂꯩꯕ ꯅꯠꯇꯦꯀꯣ ꯑꯩꯗꯤ ꯗꯥꯏꯅꯥꯒꯤꯅꯤ ꯅꯪꯅ ꯉꯥꯎꯔꯁꯨꯅꯦ ꯐꯪꯉꯔꯣꯏꯀꯣ Hey, Sana. Koi vidiladana mayumbo khangdri. Manglandi dolan wangene. Taraga na khwangti edi hospital satpabu aiga samina se haini ne. Linthoi gi bus ngai famdu yore Linthoi magi bus ngai duna leiri baromduda white machugi odi ama thauzilakpaduda Thi nei he asi car city as asi thoba amatang khangnaradi imanabi mayam se loilena dongni. Malim nganbana tonglakliba odi du matam sigi Manipur machana thaunaba number 2 gi gari adugumba natte model ariba sunatte trending oriba yaklauba anauba model ni mamal gi hairabadi crore khara henlamgani. Kaka. Sidale hoge yarne. Hoi hoi yani bungo male.
Gari adudagi malemnganba amadi Daya kumtharakpadu ubada Linthoidi wakhalga ayawkhri adubu matamsigi nupi hairedana singkhraba anidu kumthaminar abanina machin manausu nattabanina anidugi madungda amagi gari oramani khangbagi kanagino hana khangtoktabida hekta haujangadaba nupidi natte pura mawong amani isam samna hek harabada gold digger haiduni bai nang yam nei daine se wari imta saba hobiyo ba Ibungo, ai nangi hagdaktane. Nupi kupak sabra, migi mahuta shibra madi shoidrabane. as kesto roiba ki gangre Hoi. Kiba ai wari saba hogjaruge. Kidawa nang saida kitang laptakna leramuko. as nang na marol amuko si wari si hero se aine dialogue ane ene bagaina ne nang na sum hai lero sasaram ta chatlaga wari do hodopiyo harga wathi su ngang leiba Somdana mamanaba anidu wari haudoknabagi kanna inari asomdana Linthoidu wakhal munna khali Sakta juda masananba chung phiran chabagi yenguradi Dayanandana paisa paiba imungi macha mali magi oira jala aduga malensu mana siriba was pura iba be siriba sanagi khotopsi ki hairugana malengesu amu oiramdo mali asu yamna confuse oibasidi bazada chalaga jasaiba fau amata oiraktri asomdana Linthoidu wakhal munna khali hojik makhoi ani na tonglaga lakhiba odidu kanagino haina khangtoknaba mana sum khanduna leplingai malenganbana changsillaktuna wari saba horaklami Linthoy natro. Akhoi class ke. mane malengamba chumiko Kai no ishu. Ai ming khang bro haise. khange dayananda su khange man asida lephor sina kaidorage malemnganbana Dayada onsilaktuna changla o haina ingit tawi Dayasu moina leiribadu tamna prap changla I hello ai ming daya dayananda haigum kaino ne ai ming dayanda ado mayamna sokarta daya hena dum kaunida ho dayana su hena phajaida thank you Kai no ne. Linthoy. Noi na mana bi dainagi maramda sum kai nom kha hangge tawbane. khangida ngasaina dainagi wa oiramani se kanagino Akhoi tawde agine. kai hainingino sum yam isam samna khangjaning deno hangjabani ko lana di lobinu ko aduboba kainoba magi khangnaba boyfriend ga leibro ataidi atai di yareda adu dang hangge tawni adu khak haipero haise loire he leitabane wari sanaringai tanja aduda bus sulakle makhoi ahumdu bus tuda kakhatminari Linthoidi Dainagi manakta changduna phamkhre malemnganba amadi Dayadu maninglomda chatharaga phammi Kai no nang khalise. kaino ai ke toroge Kai no nang torisha. Ayuka ganna hogatladana shiboga thilaladana torise. Mana pa khangna ba laibro hangna bro. Ta droina haise. Somdana malemnganbadu Dayaga wari sari boiningi adubu madi Dainana famliba situgi thongnaw mapada tariba magi reflection da Linthoiga mabani wari sanaduna nokpadu yengjaraga matomta nofet tawduna leirammi Daya. kaino adu yam kan kauri dubo Nang monrang sana ba leptre. as kai de mondrang no Ai nga saidi ngangi myamse. Nang nana da hapta wani ne. Ha. Dayadu malemnganbana haiba waga tashinade malemnganbada Daina amadi Linthoina wari saduna nokliba aduda makhuto thinduna bai dena si yam inna fasatra magi mino magi koirau no ba misina yengai ba miyeng sina aigi misiga misana raga aigi misina kari pakuno bidoshi as magi fasabada pangtharing edene haige da waga ne amta heudo mande ho Dayagi yamna romantic oy khalakpa muttuga loinana nganglakliba sahitya du tabada malemnganbana Dayada munglaknarai
ꯍꯣꯏ ꯚꯥꯏ ꯌꯥꯝ ꯏꯪꯅ ꯐꯖꯩꯌꯦ ꯑꯩꯁꯨ ꯗꯥꯏꯅꯥꯁꯦ ꯌꯥꯝ ꯉꯥꯎꯔꯦꯕ ꯅꯨꯡꯁꯤ ꯍꯥꯏꯔꯁꯤꯔꯥ ꯈꯪꯗꯦ ꯐꯖꯕꯅꯤ ꯚꯥꯏ ꯑꯗꯣ ꯃꯥ ꯎꯕꯗ ꯉꯥꯎꯔꯣꯏꯗꯕ ꯅꯨꯡꯁꯤꯕ ꯄꯣꯛꯑꯣꯏꯗꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯔꯨꯏ ꯃꯌꯥꯝꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯝꯃꯅꯤ ꯃꯥꯂꯦꯝꯉꯥꯟꯕꯅ ꯍꯥꯏꯈꯤꯕ ꯑꯗꯨꯕꯨ ꯗꯌꯥꯗꯤ ꯉꯥꯏꯍꯥꯛ ꯃꯥꯂꯪ ꯑꯃꯗ ꯇꯥꯎꯔꯤꯕꯅꯤ ꯈꯤꯇꯪ ꯀꯨꯏꯅ ꯆꯪꯏ ꯉꯥꯏꯍꯥꯛ ꯁꯦꯀꯦꯟ ꯑꯃ ꯑꯅꯤ ꯂꯩꯔꯕ ꯇꯨꯡꯗ ꯗꯌꯥ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯀꯩꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯐꯥꯒꯤ ꯇꯧꯕꯅꯦꯕꯀꯣ ꯌꯥꯝ ꯄꯥꯈꯠꯇꯕꯗꯨ ꯂꯛꯅꯕꯅꯦ ꯚꯥꯏ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯅꯪꯒꯤ ꯑꯣꯏꯅꯤꯡꯕꯈꯩꯅꯦ ꯂꯣꯏ ꯑꯣꯏꯖꯧ ꯑꯩ ꯀꯩꯝ ꯍꯥꯏꯔꯣꯏꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯗꯥꯏꯅꯥꯗꯒ ꯃꯤꯇꯥꯔꯛꯑꯗꯤꯅꯦ ꯆꯥꯏꯅꯔꯛꯀꯅꯤꯀꯣ ꯏꯕꯨꯡꯉꯣ ꯅꯨꯄꯥꯁꯤꯡꯁꯦ ꯅꯨꯄꯤꯒ ꯀꯣꯏꯔꯗꯤ ꯕꯦꯁ ꯐ꯭ꯔꯦꯟꯒ ꯂꯣꯏ ꯀꯥꯎꯊꯣꯛꯏ ꯍꯥꯏꯁꯦ ꯆꯨꯝꯖꯥꯠꯅꯤꯀꯣ ꯀꯗꯥꯏꯗꯩ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ ꯅꯨꯄꯤꯕꯨ ꯀꯩꯅꯣ ꯑꯃ ꯂꯥꯛꯀꯅꯤ ꯑꯃ ꯆꯠꯈꯤꯅꯤ ꯃꯔꯨꯞ ꯍꯥꯏꯁꯤꯗꯤ ꯄꯨꯟꯁꯤꯒꯤꯅꯤ ꯀꯩꯅꯣ ꯅꯨꯄꯤ ꯃꯆꯥ ꯊꯨꯠ ꯂꯥꯎꯕ ꯑꯃꯒꯤꯗꯃꯛ ꯑꯩꯅ ꯅꯪ ꯀꯥꯎꯕ ꯀꯥꯏꯅ ꯆꯠꯂꯣꯀꯣ ꯑꯗꯨꯅꯦꯕ ꯅꯪꯗꯤ ꯑꯩꯒꯤ ꯃꯥꯂꯦꯝꯅꯦ ꯚꯥꯏ ꯃꯥꯂꯦꯝ ꯂꯩꯔꯝꯕꯒꯤ ꯑꯩ ꯂꯩꯔꯝꯕꯅꯦ ꯋꯥꯍꯩꯗꯨꯅ ꯄꯦꯟꯖꯔꯦ ꯌꯥꯖꯔꯦ ꯁꯅꯥ ꯗꯌꯥ ꯑꯃꯗꯤ ꯃꯥꯂꯦꯝꯉꯥꯟꯕ ꯋꯥꯔꯤ ꯁꯥꯟꯅ ꯗꯥꯏꯅꯥꯒꯤ ꯔꯤꯐ꯭ꯂꯦꯛꯁꯟ ꯎꯕ ꯊꯣꯡꯅꯥꯎꯗꯨꯗ ꯌꯦꯡꯕ ꯂꯦꯞꯇ꯭ꯔꯤ ꯗꯌꯥ ꯁꯣꯝꯗꯅ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯗꯥꯏꯅꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯑꯔꯨꯕꯒ ꯑꯃꯨꯛ ꯃꯥꯟꯈꯤꯅꯤ ꯅꯨꯄꯤ ꯋꯥꯔꯤꯅꯤ ꯅꯨꯄꯤ ꯋꯥꯔꯤ ꯀꯃꯥꯏ ꯕꯁ ꯉꯥꯏꯃꯤꯟꯅꯔꯝꯃꯤꯅꯣ ꯈꯪꯗꯦ ꯑꯩ ꯉꯥꯏꯕꯝꯗ ꯃꯣꯏꯁꯨ ꯉꯟꯇꯥꯅ ꯂꯥꯛꯑꯒ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯦ ꯑꯗꯨꯝ ꯀꯩꯅꯣ ꯃꯣꯏꯁꯨ ꯅꯣꯏ ꯃꯅꯥꯛꯇꯩ ꯑꯣꯏꯖꯥꯠꯂꯣ ꯅꯠꯇꯦꯗ ꯀꯗꯥꯏꯗꯩꯅꯣ ꯑꯗꯨ ꯂꯥꯏꯔꯤ ꯃꯣꯏ ꯑꯅꯤꯗ ꯄꯩꯁꯥ ꯅꯝꯊꯤꯒꯩ ꯄꯥꯏꯕ ꯑꯃꯗꯤ ꯌꯥꯎꯔꯦ ꯃꯣꯏꯅ ꯇꯣꯡꯉꯒ ꯂꯥꯛꯏꯕ ꯒꯥꯔꯤꯗꯣ ꯐꯥꯒꯤ ꯅꯠꯇꯦꯍꯦ ꯑꯧꯗꯤꯗꯁꯨ ꯂꯦꯇꯦꯁ ꯃꯣꯗꯦꯜ ꯑꯃ 1 crore ꯃꯊꯛ ꯄꯤꯕꯗꯨꯅꯦ ꯅꯪꯅ ꯏꯕꯦꯝꯃ ꯅꯨꯄꯥ ꯑꯝꯇ ꯎꯕ ꯌꯥꯔꯣꯏ ꯀꯥꯔ ꯈꯔ ꯌꯦꯡ ꯘꯔꯤ ꯈꯔ ꯌꯦꯡ ꯐꯣꯟ ꯈꯔ ꯌꯦꯡ ꯑꯗꯨꯗꯤ ꯈꯔ ꯐꯩ ꯃꯤꯒꯤ ꯃꯅꯨꯡꯗ ꯁꯤꯖꯕ ꯂꯤꯛꯇꯨꯕꯧ ꯁꯅꯥꯔꯥ ꯀꯣꯇꯦꯛꯂꯥ ꯕ꯭ꯔꯥꯟꯗꯦꯗꯂꯥꯅ ꯌꯦꯡꯕꯁꯤꯕꯨ ꯅꯪꯕꯨ ꯅꯀꯣꯛ ꯆꯥꯛꯄ꯭ꯔꯥꯕ ꯄꯪꯉꯤꯗꯀꯣ ꯑꯩꯒꯤ ꯏꯇꯥꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯅꯨꯡꯁꯤꯕꯅ ꯄꯨꯛ ꯊꯟꯕ ꯌꯥꯗ꯭ꯔꯕꯅꯦ ꯄ꯭ꯔꯥꯛꯇꯤꯀꯦꯂꯤ ꯈꯔ ꯈꯟꯕ ꯇꯝꯃꯣ ꯍꯩꯔꯦꯗ ꯋꯥ ꯉꯥꯡꯕꯗꯤ ꯑꯗꯨ ꯂꯥꯏꯔꯤ ꯅꯪ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯝꯃꯤꯗꯨꯅ ꯀꯩ ꯋꯥꯔꯤꯅꯣ ꯀꯩ ꯋꯥꯔꯤ ꯑꯣꯏꯅꯤ ꯅꯪꯒꯤꯅꯤꯗꯅ ꯑꯩꯒꯤꯗꯤ ꯀꯩ ꯋꯥꯔꯤ ꯍꯣ ꯉꯔꯥꯡ ꯏꯕꯥꯅꯤꯅ ꯆꯤꯡꯅꯕꯗꯣ ꯆꯨꯝꯃꯦ ꯗꯌꯥꯗꯣ ꯅꯪꯉꯣꯟꯗ ꯄꯨꯔꯥ ꯉꯥꯎꯔꯦꯌꯦ ꯑꯗꯨꯒꯤ ꯁꯨꯝ ꯅꯪ ꯃꯔꯝꯗ ꯀꯩꯅꯣꯝꯃ ꯍꯪꯒꯦꯅ ꯍꯪꯒꯝꯕꯅꯤꯗ ꯑꯗꯨꯗꯤ ꯅꯪ ꯃꯣꯏ ꯍꯪꯉꯛꯄ ꯂꯣꯏ ꯈꯨꯝꯈ꯭ꯔꯕꯣ ꯃꯤ ꯑꯗꯨ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯖꯔꯗꯨꯕꯨ ꯈꯨꯝꯕꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯗꯤ ꯅꯃꯥꯟꯅꯕꯤ ꯄꯨꯔꯥ ꯍꯥꯠꯂꯤꯅ ꯅꯁꯝꯒꯗꯣ ꯌꯥꯎꯔꯣꯏꯍꯦ ꯉꯁꯤ ꯐꯣꯏꯕꯗ ꯃꯤ ꯋꯥ ꯑꯃꯈꯛꯇꯪꯅꯦ ꯍꯥꯏꯖꯔꯛꯄ ꯀꯩ ꯍꯪꯉꯛꯏꯅꯣ ꯑꯩ FB ꯑꯦꯀꯥꯎꯟꯔꯣ ꯏꯟꯁꯇꯥꯔꯣ ꯅꯠꯇ꯭ꯔꯒ ꯅꯪ ꯑꯩ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯏꯔꯣ ꯀꯩꯅꯣ ꯑꯩꯕꯨ ꯑꯉꯥꯎꯕꯤꯔꯣ ꯐꯣꯟ ꯅꯝꯕꯔꯗꯤ ꯀꯩꯗꯧꯕꯩ ꯄꯤꯗꯣꯏꯕ ꯃꯥꯅ ꯍꯪꯉꯛꯏꯗꯣ ꯑꯗꯨ ꯑꯃꯠꯇ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯀꯩ ꯍꯪꯉꯛꯏꯕ ꯍꯣ ꯅꯪꯒꯤ ꯅꯨꯄꯥ ꯈꯪꯅꯕ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯥꯌꯦ ꯑꯣ ꯅꯪꯗꯤ ꯀꯩ ꯈꯨꯝꯈꯤꯒꯦ ꯂꯩꯇꯦꯅ ꯍꯥꯏꯖꯤꯟꯈꯤꯕꯅꯦ ꯀꯩꯒꯤꯅꯣ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯒꯣ ꯌꯥꯗ꯭ꯔꯣ ꯑꯩ ꯈꯪꯅꯕ ꯂꯩꯌꯦꯅ ꯑꯁ ꯀꯩꯅꯣ ꯄꯥꯝꯃꯨꯗ꯭ꯔꯣ ꯃꯁꯛ ꯃꯇꯧ ꯍꯥꯏꯔꯦ ꯐꯖꯩ ꯃꯤꯑꯣꯏ ꯃꯇꯧ ꯍꯥꯏꯔꯦ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯤꯀꯣ ꯂꯤꯟꯊꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯍꯌꯦꯡ ꯄ꯭ꯔꯄꯣꯁ ꯇꯧꯁꯤꯜꯂꯛꯑꯒ ꯑꯃꯨꯛ ꯇꯛꯁꯤꯜꯂꯛꯑꯗꯤ ꯕꯦꯔꯥ ꯌꯥꯝ ꯀꯥꯟꯅꯔꯛꯀꯅꯤꯀꯣ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯔ ꯂꯣꯏꯔꯦꯍꯦ ꯍꯥꯏꯖꯤꯜꯂꯛꯑꯒ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯇꯤꯟꯅꯁꯦ ꯍꯥꯏꯔ ꯂꯣꯏꯔꯦ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯤꯀꯣ ꯅꯪ ꯇꯧꯔꯤꯁꯦ ꯃꯤꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯤꯔꯝꯒꯅꯤ ꯋꯥꯔꯤꯁꯦ ꯄꯥꯖꯔꯤꯕ ꯑꯩꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯗꯌꯥꯗꯤ ꯗꯥꯏꯅꯥꯒꯤ ꯈꯪꯅꯕ ꯂꯩ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤꯅ ꯍꯥꯟꯅ ꯁꯥꯒꯠꯂꯝꯕ ꯃꯪꯂꯥꯟꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯃꯊꯣꯟ ꯑꯃꯒꯤ ꯃꯪꯂꯥꯟꯗ ꯇꯥꯎꯔꯤꯕꯅꯤ ꯗꯥꯏꯅꯥꯒꯤ ꯔꯤꯐ꯭ꯂꯦꯛꯁꯟ ꯎꯕ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜꯗꯨꯗ ꯗꯥꯏꯅꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯕꯨ ꯌꯦꯡꯖꯔꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁ꯭ꯀꯨꯜ ꯌꯧꯕ ꯐꯥꯎꯕ ꯗꯥꯏꯅꯥꯒꯤ ꯋꯥꯈꯜꯗ ꯁꯥꯒꯠꯆꯕ ꯃꯥꯒꯤ ꯑꯃꯗꯤ ꯗꯥꯏꯅꯥ ꯃꯈꯣꯏ ꯑꯅꯤꯈꯛꯀꯤ ꯑꯣꯏꯕ ꯃꯪꯂꯥꯟꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤ ꯂꯝꯕꯤꯗ ꯁꯥꯇ꯭ꯔ ꯂꯧꯈꯠꯂꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯁ꯭ꯀꯨꯜꯁꯨ ꯌꯧꯔꯦ